Ahing tum yadabra yam wai. Ahing da suwai, ahing tum haudramina, no ngalaga suwai. Oida mukjef, yetta mukjef, tharo olaga no ngan mangai bagi khwasti, kari da hairurani. No ngan mangai da minute mangasi, pung mangaram sangabui pauribani. Numidang tumba se atuki mating maru oi, maramdi tumingai matamstani, haksang na sizna thokraba sakti, nahona namuk sumka tauriba, ayuk nungthil matam da kaitha krabadi he, nahona muk simjin dauriba se. English ta hairagana, haksang na magi repair amsung maintenance ki thabak se, tumingai da tawi haibane. Numidang nintina tum hauragadi, yahurupada haksang se kengking lahole, immune system boost tawduna, haksang sulaina tina kyadagi ngakthokpi. Ahing tumdabana hakchang choktanba, inam namhanba, budhiloksin thondabata natana, depression, diabetes na singban nahalakpa yabagi oithokpasu leiribani. Tumi yadaba hidak charore, side effects na hakchang bu amukina solak tawribani. Adui taragadi, ahing phajana tumba yanaba, aikoi kari tawi yai. Offer samadi reward kya galoina limited period koina Rami Circle amu halakle. Rami Circle si 100% safe amadi lekaloiba gaming app amane. Sida adung skill na Rami sanaraga KSK mana phangbi safe and secure oiba apps data domna 1 crore active players thingna bigane. Hairagadi Rami sanaraga mana phangbi yare. Haitraga su practice games dagi irai laina tamba yai. Mastai KS games tamu ontharakadavane. Rami Circle the EP deposit ki safest facility phangbi gane. Paytm, PhonePe, credit or debit card gi irai laina deposit tobi. First deposit the welcome bonus oina Rupees 2004 fangane. Rami Circle the Rami sanabasi irai lai. Phone su smoothly sanabai do oi. Screen da mutung yengbiyo. So friends, description dagi download tobiyo. Ahan deposit the welcome bonus Rupees 2000 fangbiyo. Rami pamasing sale adam tonga laini di khanbiruno. Rami Circle. Adungsimbiyo sale to haibsi mikun hamsingaba section da yada yamsna rixlay haibsi dibawiro. Ngasigi videos dagi ahing phajana tumba yanaba aikoina tawwa yaba yam kanaba pambai ni pandam khangminase. Number 1. Chap manaba matamda tumba madi, chap manaba matamda yahuwa. Smartphone amadi social media gi matam staida, chap manaba matamda tumba, chap manaba matamda yahuwa haibasi, yam aruba thaba moirakle. Adubu, nungtigi manaba matam amada tumba madi yahuwa haibasna, akaknaba matam amagi matungda tumba gi matam yorokle, yahuwa gi matam yorokle haibasi, hakchang da maranai ningsing handuna, hana pharamdaba yam maruiba parama phali. Sigi para sibu nintina phakragadi tumba yadabai changsi asum hantarakani dana sleep experts singna phongdoi nongmana pung tara nongmana taramathoi baro da tumbadu tawbirano adum numidangsi pung kyadagi tungale haibadu comment da soidana phongdokpiramo. Number 2. Caffeine khudamoina coffee cha si numidang warimda thakpigano yachangakpada coffee natraga cha Fufu kamaga chingbasi yam bit lekraba thabakni. Adubu khangjin bigdabdi caffeine harvestable stimulant haidi singli nawrigi mathaw hengathanba ngamba machaloibana thengna thakchilagadi tumba kaihenbada yam chawna mating pangi. Even tumdawa pung tarukki mamangda caffeine thakpana tumbagi quality amadi quantity hanthaleidana experts singna phungdoi. Ahing mapung phana tumba pamasingna nungthil pung anigi matungda coffee cha thakpigano thakke haragasu matchati herbal tea gumbana mulchinbiyo. Number 3. Tumamdai da iruza thokpa. Fajana iruza thokpa dagi hena relaxing oiba ma leite. Tumamdai da jabung jaba thokpana ayuk nungthel thabuk cha thure chenchilakpa hugi mayai chen mafa tawrising chamthokpada natana pungning wakhalgi awabasu mayeng ta thanduna thuna tum thanbada chawna mating pangi. Tumdawa pung ama natraga ani walingai iruzabana thuna tum thanbada tengbangbada natana harau ngai hormone endorphin su thadohalai. Number 4. Pink noise. Kudamoina tameng manungsina liri sitpa umangi makhol. Natraga nungsina chenba turelgi ichelgi makhol. Natraga nong chubugi makhol taraga tumba thembiyo. Chawna kanagane. Sigma khonjal sitabana brain gi mathong bangam phagadhale, memory phagadhale, loinana isisina tumba khutumda phanganbada chawna mating pangi. Number 5. Light. Mangala yeknabu hendaba. Numidang da nangi kada mayam thanbana nangi brain da numidang do ay unthil oirabai phonba chalak torok ngami asumna trick torok pasna nangi tumbagi pattern da panba pirakpa akai pirakpa chawnoi thoi even nangi phone amadi laptop te thorpa mangal dana phau neta na tum thanba tengmang ba melatonin hariba hormone si puthop gi changso nemthal libani.
Number 6. Nungthil pung ahumgi matungda tumsindaba, uidaba. Nungthil ngahak kak launa jingbasi yam nungai. Ahing phajana tumhodaba oiragadi nungthil ngahak tumuraga haugalakpasi yam refreshing oi, hakchang yam tekhatle. Adubu nangna nungthilda chang naina kuina tumsilagadi khwai maru oriba numidang tumbasdaida yam chawna apanba piri. Masi hayadana nomgi nimitang ngahak uithokpasi pungtok toktho'o haibadi natte. Timing chana timing khangna uiragadi ngahak uithokpagi kanabasu leiribani. Mid morning haidi ay pung 10 phawgi marakstaida ngahak uithokpada kaisu kaiba leite. Screen mamangda kuina thabak subasingna talak min 10 ama hiptopana wakhldu mena thorakhalli. Maram sada binungthil pangtumda tumningmasing arobasingdi ising ayingmana mai tathokpigani. Number 7. Smart oina chinjak chaba. Hakchang phagidi afaba chaw haibasdaida kakningai pikanau ama phaw yaude. Nangna chariduna nangi hakchang phanba natraga sohanba mani soidana tawdorabani. Sigumba fiber yauba chinjak namna chadabi sigumba saturated fat yauba chinjak namna chabasing luthana tumthaba ngamgande. Irenjana tumba pambasingna haira manamasing fiber yauba balanced diet chabiyo. Chaba thakpaga hakchang phaba natraga sokpaga khwaidagi naknaba mari leini haijakre. Matangsida kupthana khangbiningba hakchang phaglaknabidamak diet chart ama follow tawbiningba hakselba priority oina khanjabisila nawsingna aigi chal pusparani gi dietitian pusparani haiba channel asibu soidana subscribe tawbiyo. Channel asda kanaba natana kanadaba amata thagate. Hello everyone, welcome back to my channel. Ngasigi video asidi mayam gidamak pujare weight loss oinaba kari guidelines follow tawba yai kari chaba yai haibagi maramda. Weight loss tawba matamda aigi chagadaba chang khetnarakani mi amaga height weight manade. Fare adudi aigi topic tam la ase. Fajana tumba yanaba aroiba pambai. Phamung changdringai yoga asan khara tawbiyo. Yoga si yam kanai haiba hujkan ikhang khangnarakle. Aruba nataba sigi irai laina tawba yaba child's pose. Standing half forward bend. Legs off the wall pose. Sigi asan ahum sidang tawraga tummana nangbu utup watup tabagum tumhanbada chawna tingbangane. Mathakta haijakribasing asi tawrafau nangonda kanabamda fangdraba nangi hakchangda awanba ahongba amata laktragadi doctor tanabiyo. Doctor tanadana tumba yanaba hidak pharmacy khak leibigano. Tumnaba hidak se lamdamna benmatana side effect marang kaina lay. Sidagi di asi changnaina video thagatpa horuklagani.